ULFA Center amasung Assam laingaka ngasi tripartite peace accord khuyek pinaraga ne Assam gi mapanggal kanba lalawlub ama wariba United Liberation Front of Assam ULFA ga Union laingaka amasung Assam laingaka gi marakta puwari ohewragadaba tripartite peace agreement ama ngasi khuyek pinaraga ni haire nakal ahum na lakholagliba thawrang asigi pandam de chahi kaya lisang sina Assam da leragliba insurgency gi irang loisinduna state adu da ingtapa amasung marachet pa purak na bani haire masigi damak ngasi nung tilpung mga tarakpada laibak asigi konong New Delhi da nakal ahum ge marakta memorandum of settlement ama khuyek pinaraga ni haire khuyek pina basida India amasung Assam lainga ki mahutsin ba awang bathaki official sing amade ULFA gi mihut sing saruk yaga ne wapa masingarang Assam lainga ki maikai da ge social media gi platform X da phongdoro ki baga loinan na nakal ahum na khuyek pina basida Union Home Minister Amit Shah saruk yagani aduga Assam lainga ki maikaidagi na Chief Minister Himanta Biswa Sarma saruk yabaga loinan na ULFA gi protok faction gi maikaidagi makok thongba lusingba sing saruk yagane makoibu Arvind Rajkhowa na lusinggani haire peace accord asina Assam gi political economic amasung social issue sing da mayok nariba khudong chadaba sing kokhan baga loinan na Assam da leragliba yellow mi singi punsi mahing fagadan baga loinan na makoi na masagi lamgi hak leiza baga loinan na culture gi oiba hiram kaya da ngak sian gani haire panba yabade ngasi nakal ahum gi marakta peace accord ama khuyek pinanaba thawrang pumnamak tawba loikhrabasu lalawlub asige Pares Baruana lusingba faction amagi miyoi singde saruk yaroi daure faction asidi mamang thakta gi hona lainga ki maikaidagi peace agreement khuyek pina si haibada yaningdaba phongdok tuna leirakhibanei adumoi namak accord asigi interlocutor singa aroiba firep ama launabagi damak ULFA gi protok faction gi luchingba Rajkhowa Anup Setia amade Sasdar Chaudhuri na chingbade mangjong na Delhi da kem tawduna leiragliba ne ULFA gi faction asiga peace talk tawnabada intelligence bureau gi director Tapan Deka amasung India lainga ki North East Affairs ki advisor AK Misra yaugane ngasi gi phiba masi wairang na bagi damak haukiba kumja lisingani amadagi hauraduna Arvind Rajkhowa na lusingba ULFA gi maikaidagi condition yaugdana union lainga ka wari sanana ba thawrang laukhalakrabane panba yabade ULFA si haukiba kumja lising amaga chamapan humbudraga mapanda ningtamba Assam ama ohenan na bagi demand lingkhat kivane aduga kumja lising amaga chamapan marfudrada India lainga ki maikaidagi lalawlup asibo laibak asigi lo na yadaba lupni haina laukthok kivane